Image Baudam being Tabir Singbo Kurumzari, Nasik Maruba Pau Pizari. World Environment Horum Kaya Pantuna Green Manipur, Clean Manipur, Haiba campaign state government at launch Toragani Haina Chief Minister N. Biren High Creek. Child Protection Haiba Sida Awareness Program Pantokre. Luena Humpumangarab Suba National Ball Badminton Championship for boys and girls Nasihokre. Pamachak Haina Pizari. Environment ngak sena thamna ba madi climate change thengna na bagi pandam da Green Manipur Clean Manipur haiba campaign ama state government na launch tawragani masiga mari lainana athuba matamda cabinet decision ama lawragani haina chief minister N. Biren High Creek wafam ase nasi directorate of environment na sinduna Manipur State Film Development Society Palace compound laibada air pollution haiba theme da pangthokiba state level world environment day thorom da chief minister N. Biren na athul mithungi warot piraduna haikibani campaign asigi makhada state government na state asigi ching amasung tamgi khul khuding da yam trabada ekar manga dagi tara fabugi mafam sing umam yokhatna bana traga ngak sin bagi thabak sing da pukning thawat abagi thabak sing paikhat kani haina su chief minister na phongdoki lupa lak manga rom changna miyam na hakchang sajal tawnana ba amadi pothafam oinana ba open gym sing adugumba greenery oiba mafam sing da thamlagani haina su chief minister na makhata na phongdoki Jingi Landam Singda Darkar Laitana Yamna Toina Khul Homogi Thabak Asi Yengsinaba Hill Area Committee Khanaraga State Government Ainama Semnaba Thabak Paikhatlagani Hairaduna Chief Minister na World Environment Day Thorum Asi Chahi Sige Oina State Asida Chayol Ama Pangthokuna Mahiloshan Singh Government ke Office Complex Singda Uchara Thaba Amasung Environment ki Matangda Awareness Pibagi Thorum Singh Pangthokpani Haina Su Chief Minister na Phongdoki Village authority is more Usama Kathaning as he Katakani, Hay, Kano, Adu Taning, Tani, Hansit, Adu Honing, Honi, Kusini. Mapu Pandabulam don't slave a question. Madam, the system Hanak Mamma, Loina, Lane low state, Loina to Iron Proviada. Other reason in a papa in a tabi, a price authorities in the tabi with the father. Tabi the Mother effect already cannot You know, Gari the fighting putting Thorga, Chumna Laks of a bus with the Honga bus can be a piece. I knew you all in the Pata. Other might have been a Pata, the Kan Kunja Kara, leader Kara. Tauruka, the environment that is such a manifold of the Yantis for her level. Manipur Lengaki Education Department, Forest Department, Amadi All Manipur Working Journalist Union, Puna Kusam Naduna World Environment Day Gitarum, Pangtopagi Saru Ama Oina, Infal East District Oina Su JDO Zone 2 Nasinduna, Wankai High School, the Pangtokre, Toronto da JDO Zone 2 M. Prem Sinduna High, Malam Oina, Hongbakliba Aing Asasi, Natok Naba Tree Plantation, Asi Tungi Yumbi, Oigeda Satra Sing Saru Yahanduna, Grassroots level the gate Kanghanaba, Thorum Sinbani. School ge oza sing na su uthabagi kanaba sing satra sing da mamutana khanghananaba appeal tawki Toronto da State Forest Department ki Deputy Ranger Aaron Bishu Saruyaki World Environment Day gamari lainana Kaksing Estegi MLA Y Shusandra Kaksing Municipal Council Students Library Association Kaksing Bazar Board Kaksing Lamkhai Bazar Board 39 Assam Rifle Kapching Garrison Kapching Runners Kapching Police Fire Service Kapching Jivan Hospital Forest Department Jambo Amadi DC Kapching Puna Kusam Naraga Ayupung Tarutagi Kapching Bazar Dagi Kapching Lamkhai Faubugi Lambigi Nagyan Tataba Amot Akai Sengdo Pugi Thorum Amapang Tokre Thorum Si Grace Cottage Academy Kapching Na Sinbani Nakalamaronda Kaksing Municipal Council All Kaksing Students Union Aksu Amadi Joint Non-Government Voluntary Organization Jambo Kaksing na World Environment Day Gamari Lainana Uyog Chingda Uchar Thakre Kaksing Khunau College Umathil Kaksing Khunau Nasu World Environment Day Gamari Lainana Marsh Tree Plantation Program Ama College Campus Ta Pangthokre
World Environment Day ki saru ama oina ngasi Langmaidong Higher Secondary School gi oza amasung satra singna ujar thakre ngasi ayu pung 8:30 taba matamda school segi oza amasung satra singna apunba rally ama chatlaba matung school campus manungda ujar sing thakibani thorum aduda Langmaidong Gram Panchayat ki Pradhan Yumnam Bedabati Devi su saru yaki loinana school segi principal Kunjona global warming and its effect and measures to control it haiba topic ta wangaki Adam Kaksing na susenduna World Environment Day thoram pangthokuna Anganching Eco Park Kaksengi Heritage Complex ta upamli sing thakre ngasigi uthabagi thoram tuda NAB gi OC B Rishikesh Bhuvan Brickfield gi proprietor N Nopur amadi mahiroi cham henwana saru yaki Puna upambi chamaga kuntramanga thaki ngase uthaba loiraba matungda uthasi uhinghansi haiba slogan puna lawminaki World Environment Day ga mari lainana Kaksing Municipal gi Ward number 7 gi area luna na thamna bandamda dustbin sing yenthokre hojik olakliba climate asida Plastic na sokhaliba singda kharamakhay kanaba ward asigi miyam punfam iruzafam da ahanba oina dustbin taratare yenthoki tharumasi ngasi ward number 7 ki councillor Sandam Premita gi yumda pangthoki Tharumdu da councillor Sandam Premita member Sukham Damayanti amadi ward development committee gi staff sing su saruyaki Tharungi manungchana sweeper singna lawriba thaudangbu sakhangbiba oina ward asigi sweeper ahumda firon su yenthoki nasigi tharumda councillor Sandam Premitana ward asibu luna na thamnaba hotnaba yaba amadi tawba yaba thabak khudimak tawkhigani haiki Jiribam District ki Lamkhaida Leiba Jirigad High School da Zonal Education Office JEO Jiribam Sinduna World Environment Day pangthokre ngasigi thorum aduda S Santi Devi Chairperson Jiribam Municipal Council JMC L Rosan Maitai Zonal Education Officer Jiribam A Devajit Singha Headmaster Jirigad High School S Lalmani Singha AI of School K Kasiram AI of Schools amadi H Rajan Singh Lecturer Zoology Department Jiribam High Secondary School na athuba mithung thoromapu amadi akhanaba mithung sing amadi thuidokpa mithung oina saruyaki Jiribam Municipal Council ki Community Center da Srimati S Santi Devi Chairperson JMCM John Mangol Singha Co-Chairman Paripuri Athobat Ningsinglup M Surjit Singh Executive Officer JMC TH Purnima Devi Councillor Ward number 3 E Asalata Devi Councillor Ward number 5 L Sanjoy Singh Member Ward number 2 na Mathang Sitna Thawamapu Athoba Mithung Amadi Akhanaba Mithung Singh Oiduna World Environment Day 2019 Observation Mapung Phana Pangthokre Loina na Multi Utility Complex Amasung Biodiversity Park Ningsing Kholdasu Paripuri Athoba Ningsing Lupka Jiribam Municipal Council ga kusam naduna yamlaba uchara kaya thaki loina na Makhatara poina Jiribam Municipal Council na tha amuchumna World Environment Day ga mari laina na municipality area amadi solid waste management gi dam site dasu uchara thabagi thoram makhatana chathakigani loina na plastic sizinnadanaba awareness scheme sing amasung drive chathakigani haina Jiribam Municipal Council gi executive officer Sri M Surjit Singhana phongdobagli Jiribam High Secondary School dasu World Environment Day thoroma pungphana pangthokre ngasigi thorom aduda M Imo Chauba Singh AI of School JEO Jiribam L Ranjit Kumar Singh Principal Jiribam High Secondary School amadi P Ratan Singha Senior Teacher Jiribam High Secondary School na athoba mithung thoromapu amadi akhanaba mithung oina saruyaki loina na school gi mahiroi sing yauna uchara kaya su thaki Environment Kanvalop EKL Hairokna Hairok Haitupopi Mandinglekai Toraban Mapada Makhal Kayagi Uchara Sing Thabakaloinana Environment Kansi Haiba Pauzal Puba Cycle Rally Amasu Thawal Jilagi Upa Adaksa T Nungsi Amadi Hairok PS ki OC Dayachan Surok Haibamna Lamthaduna Hairok Kulgi Akoibada Chadki Green Revolution Society Manipur na Charangpak Nepra Company amadi Lamdingi Youth Singa Puna Kusanaduna Nepra Company amadi Lamdingi Akoibada Uchara Sing Pak Sanathaki Nasigi Uthaba Duda Kangabo Kendragi MLA O Suza Kumasu Saruyaki Uthaba Dugamari Lenana
O Surjakumarna Phungdorokpada ngasi Malemda amadi Manipurda honglakliba climate change asidagi matau karamna aikoi kalhausigi haibasi aikoi khudingmakna chingtam khaidana amatu oina kanthaminabagi matam oire haiki Thawal College Thawal YK College Wangsing Dasu College ki ojasing amadi mahiroi singna college campus manungda uchara kaya thaki Fida Thawal nasu khongjong khiba ching amadi Thawal College campus ta punna uchara chamarum thaki Nimai Chanen Kana High School, Selti Thawal New Ideal School Thawal, Saban Tongbana Chingba School Kaya Dasu, Mahiru Singh Amadi, Oza Singh na Uchara Kaya Thaki. Social Service and Welfare Association Thawal Wa Matabana Su Club Asina Kon Bamfam Singh Uchara Kaya Thaki. Manipur ki border town Moregi Chikim Village Talaiba Eklavia Model Residential School da AIR pollution haiba theme da World Environment Day ki thorom school asina sinduna pangthokre thorom adu school asigi oja sing amade school adu ki mairoi singna saruk yaki thorom adu da resource person Mr. Jonah Newmi amadi Mr. Thanga Wi-Fi EMRS anina Environment and Pollution amadi Climate Change and its Effect haiba hiramasida wangangki. Tharomadu loishalakpada Eklavia Model Residential School gi ojasing amadi mahiroi singna school adugi akoibada uchara kaya thaki. Ngasi Ternopal District Police Headquarters na susinduna World Environment Day thorom pangthokladuna Ternopal District Police Headquarters gi akoibagi mafam singda uchara kaya thakre ngasi gi thorom aduda Ternopal District Police ki SPT H Bikramjit DSP Headquarters Suras OC John Lamkang amadi atai police personnel kaya yauki All Manipur Working Journalists Union Naharol Laisemba Club Thangmaiban Senam Lekai amadi Laikidraba Video Journalist Thangzam Dizamani gi imung manungga punna kusam naduna Chairau Chingda Laiba TS Dizamani Nanauki Memorial Complex da World Environment Day gamari Lainana Ujara Sinthakre Thangzam Dizamani Nanau Hokiba 2012 ki December Kulumdoida Mahaki Duty Manungda Police na Nomai Kaplakpada Pan Badagi Laikidabani Ngasigi Udhaba Duda Amjugi Press Club Secretary K.S. Sankar Publicity Secretary Y. Oken Frizit Luang Nanau Amadi Pongmi Singh Naharol Laisemba Club ki President L. Pratap Amadi Club ki Miyo Singha Loinana Imung Manunggi Miyo Singsu Saruyaki Laikidraba Segi Damak Thangmai Ban Chairau Chingda Ningsing Kubam Saduna Chahi Kudingi Ningsing Thoram Pangthoktan Lagli Uthabagi thorom segi maka chatharakpa oina Imphal gi Major Kulda laiba Manipur Press Club da supang thoki World Environment Day 2019 buning singba amadi palan tawbagi saro ama oina Kapam Komlathabi ase community conserve areas ni haina Kapam Komlathabi Village Authority Chandler District na lauthokre Kapam Village Authority na sinduna thasegi tang ohumda fam kiba mifamna Tungan ba warep kaya laukibasing asi re-FIR amadi adopt tawki mifam sigamadi lainana Kapamgi Chief Royal Jinda Singh Mayo na ofam kaya phungdorakli Ngasi Indomema border town Moreda so Muslim Ichil announcing gi senglaba Idul Fitr gi thorom paksan na pangthok nakre Idul Fitr thorom gi saro ama oina ayukta namaz son bagi thorom masjid sengda pangthokre Muslim Singhi Sengraba Idul Fitr Numit Asida Tamil Sangam Moregi Maikedagi Muslim Ichil announcing da Achamukudol Tambaga Lunana Harau Taramba Phungtoknaki Child Protection Haibasida Nomagi Oiba Awareness Program among Asi Integrated Child Protection Scheme Gi Makhada Raizagi Social Welfare Department Gi District Child Protection Unit Imphal West na Sinduna Langol Tarong Community Hall Pangtokre Pokso Act 2012 Child Marriage Adoption and Trafficking Haibadopiki Makhada Pangthoki Bathoram Tuda Child Welfare Committee Imphal West Ki Chairperson T.H. Ras Kishore Child Welfare Committee Imphal East Ki Chairperson I. Bikramjit Amadi Imphal Municipal Corporation Ki Corporator Member Singh Village Chairman Su Sarukyaki Thormasi Karigida Maksil Libano Haibasigi Matangda District Child Protection Officer Imphal West Y. Indramani Nahai Pokso Act 2012 Child Marriage, Child Adoption amasung Child Trafficking ki matangda aini mating lawrok na ba tharom se sinbani tharom se Imphal West ki tunga mafam da su makata na sin ki gani haigi
Students Library Association Isla Kachingna Lisang Sitna Chatharakpa Kunmato Shuba Isla Award Lanthokpagal Wenana Mahai Masing Amadi Atayata Hiram Singh da Mai Pagla Krabasing Boharau Taram Opagi Tharam Ama Ngasi Kaching District Kaching Makhale Kaida Laiba Grace Cortes Cultural and Educational Development Foundation Kaching the Panthokre Students Library Association Isla Kachingna Sendona Panthokiba Tharam Aduda Kaching Assembly Constituency ki MLA Y Sushandrana Athubamithung Students Library Association Isla Kachingi President Khetri Chawbana Thoromapu Kaching Municipal Council ki Chairperson Naurem Sanjit Kumar Masum Kaching Municipal Council ki Vice Chairperson Khetri Jaljit Anina Tharomgi Akhana Mithung Sing Oina Saru Yaki Bosem Kosem Amasung CBS Inaloba Class 10 Amadi 12 ki 2019 Pangthokiba Examination Sengda Kaching gi oina mark khwaidagi wangna phangla khraba Amasung Kaching Municipal Council gi 1 number 11 gi oina mark khwaidagi wangna phangba Mahiru Singda Sla Award Sing Lathoki Kaching Amasung Kaching Municipal Council gi 1 number 11 gi oina khwaidagi ahal oiraba singdasu mana sing piduna ikai khunaba amadi pumin thawat basu udki Union Public Service Commission Loba Combined Civil Service Examination 2018 da Mai Paktuna IAS Fanglaba Dr. Larung Angsim Dangswa Maring Union Public Service Commission Loba Indian Information Service IIS Senior Grade B Exam 2017 Mai Pakla Krabi Dr. Rina Nomaitem DDK Phagi News Editor Nomaitem Nando Dr. B.R. Ambedkar National Award 2018 Pangkraba Dr. Nomaitem Pramadini Amasung Salam Manichawbasu Kudot Posing Piduna Ikai Khnabasu Udki 44 YTV Lokoda Sports University Natana Atopa Project Amata Pakat Payaro Haina Ngasi Thawal District ki Manung Channel Laiba Langthabal Khunouda Wakan From Duna Khongjang Changsinkre 44 YTV Local Landowners Association Sendana Pangthokiba Wakan From Aduga Mari Lainana 44 YTV Local Landowners Association gi Secretary Kaisam Manihana Phongdorakpada Lengangna 44 YTV Local da India Government Manipur gi damak topa kudol ama oina Pirakhiba National Sports University ama sagani haiduna YTV Local da law uriba lawmising amadi local asigi akoibada kundariba kunjasingna tungi khalaga lengakna lam loksenbada ayaba piki tungi Manipur gi sanaroisingi damak khalaga law sangam amada somnadagi lupa lakh ahum khaktada kathokibani Laibak Tibadi Nasidi National Sports University Aduso Atopa Mafam Amada Sakre Nasina Amuk Lengak Asina 44 YTV Local Asida Food Park Oina Saragani Haina Taurang Tarokliba Ase Lomi Miyam Amasung Akoibada Kundariba Langthabal Kunau Koizam Sora Amadi Laiching Minaugi Miyamna Sugyang Yabangamloy Sports University Sana Bagidama Lamkathokraga Atopa Project Ama Paketani Haiba Asida Yabasugamloy Sport University Sabitra Banina Lamsing Mapusingda Lamsing Adu Lengak Nahandopi Damani Lamsing Lambuda Handopidraba Aduga Miyamgi Wakat Lengak Natabidrabadi Makan Makakayagi Khongjang Sing Sangsilagani Maduda Thorapa Afafatagi Teksak Marilena Pasing Amadi Manipur Lengak Napugadabani Haina Supungdoragli Bharat Sarkar na top na khudon pirakpa Manipur gi yamna sanaroi si wakhan khalaga pirakpa khudon ni khanna aikoina law sangamda pa lakhumda kachakibani masi Sport University sabidabna maram oraga aikoi lamsing ado aikoi kuta handok pidabani hairiba lam asia koina handok aikoi kuta handok pidraba adu aikoi waka tabi deba thoklabadi aikoi tungan ba khongjam kyangrum changsilagani aduga aikoi gi lamsing asi atop lamsing asi atop kanada su handok yaroi atop project mata packet yaroi Manta Khunau da Ministry of Development of Northeastern Region Government of India gi makhada minor irrigation canal sakibagi Northeast Council gi Secretary Ram Muiva IAS na sangakibagi inaugurated stone gi plate amadi signboard po ngasi World Environment Day ga mari lainana miyoi kharana Tugairam babu Manta Khunja singna yaningda phongdorakli amadi thongdok asida chenaba miyoi sing mari lainaba authority na athuba matamda action launanabagi wafam phongdokladuna Manta Khulgi praja amana asegumba thongdok ase yamna nungaiti nungsi chanana leminasi haina phongdorakli Thai
थाइनदगी नुंसी चानना हिंगमिनरंबनी अदुना माना करिसु नतना मा मी अमखप्तना सुम अखोइनसु मोय मरक्ता नुंगाई नुंसीना चटली मोयसु लापकांदा करिसु अखोइना पनबा पीबिदे सुम लेसाबी पखंगसु कोइबा चटली अखोइसु सुम चटली अदुबु माना सुगुम्बा तौरंबसे अखोइ यामना नुंसीबसु पोए मरमदे अखोइ जात मरक्ता अखोइ अपिकपने हाइना माना खनबरा अदुगा अखोइ पामबदी नुंसीना हिंगमिनसे लेकाई नुंसीना हिंगमिनसे सि पामदबे Manipur State Legislative Assembly के स्पीकर युमनाम खेमचाना उम्फुमंगारक सुबा नेशनल बॉल बैडमिंटन चैंपियनशिप फॉर बॉयज एंड गर्ल्स कुमलम पार्क मेन स्टेडियम दा हौदोखरे चैंपियनशिप असिदा अपुनबा स्टेट कुंतरु के प्लेयर चौंगा यांखै अमदी ऑफिशियल चामरोम सरुक यारी थौरंगी हौदोकपदा मणिपुर टीम के कैप्टन ओइनाम दिनबोइना प्लेयर सिंह वासक लोहन की अदुगा वासक लोबदुदा नेशनल प्लेयर एम लेम्बिसनाना फ्लैग पाइकी थोरमदुदा बॉल बैडमिंटन फेडरेशन ऑफ इंडिया की वाइस प्रेसिडेंट सिंह डॉक्टर सुरेश बोंगादिन पी रामकृष्णा अमदी जनरल सेक्रेटरी वाई राजा रावना गेस्ट ऑफ ऑनर सिंह अदुगा बॉल बैडमिंटन एसोसिएशन मणिपुर की प्रेसिडेंट डॉक्टर लाइफ्राकपम कुमार थोरमपु ओइबगा लोइनना तोंगान तोंगानबा लमगी टीम को सिंह स्पोर्ट्स पर्सन अमदे स्पोर्ट्स पु पामजबा मियोय कयासु सरुक याखी थरोंगे अथोइबा मिथुंग ओइना सरुक याखिबा स्पीकर युमनाम खेमचाना चैंपियन अमा ओइगे हाइरबदी सानारोइ सिंगना खांगबो कनबा अमदी डिसिप्लिन लेबा दरकार ओइ हाइगी तो मैं आप लोगों को कहना चाहूंगा कि खेल में किताएं करते हैं कभी मैं अपना देश भी करना है अपना खेल भी करना है और क्या आप सोचते हैं कि खेल करके हम करते हैं जिंदगी खेल से सीखना है कि इस तरीके से इसका कोई आगे अपने फ्यूचर में हम क्या बन सकता है आप उसका खुद बन सकता है ngasi idul fitr numita border security force BSF amasung Pakistan Rangers ke marakta athum haulanadna chaminakre Punjab ki Atari Waga border ki gate hek hangdokpaga maikai animaki lanmisingna khusoknaduna id ki harau nungaiba phongdoknaki Amritsar da ki kilometer 35 rom lapa India Pakistan Waga border da BSF commandant Mukund Kumar Jab da Pakistani wing commander Usman Alina athum haupi ngasi malam ni mafam punamakta Idul Fitr gi kumai pangthoknaki tha ama chupna chara helaklabagi matungda id asi pangthoklibani North Kolkata da Trinamool Congress ke luchingba ama motorbike ta tongduna lakpa miyoi anina nongmaina kapna hatkiba adu CCTV da fazana record ta hokre ngarang numidang pung 8 makhai rom tarakpa da chahi 35 suraba kundubu na halam kibani mihat adu BJP da maral siri adu BJP na di yadri Barakpur gi police chief na haikibda miyoi khara fazinduna wahang pahon chathari mihat adu da chenabani haiba miyoi amagi mayum makai sauraba miyamna manghan takhan khre hairi kundugi khungam CM Mamata Banerjee na mahak chatuna ingsilugani haiki Road Transport and Highways amasong MSME Minister Nitin Jairam Gadkari na trust tawraba matungda haikibada lupa karor lakh 15 na numit chamani da project mayam ama paikhatlagani hana mahangna paikhat pangamkhidaba project mayam ama athubada paikhatnaba ngamjaba thakta thabak tawgani thani gi manungda Delhi Meerut Express seba loisilagani Delhi Mumbai na yamna kanna thabak changsilli Haukiba chahi mangada sukiba thabak sing aduda apen boi haiki aribada maruba pa omhana pizari World Environment Forum mafam kaya da pangthokna Green Manipur Clean Manipur haiba campaign ama state government na launch tawragani haina chief minister N Biren haikre Child Protection haiba sida awareness program pangthokre Loina na humpumanga Suba National Ball Badminton Championship for Boys and Girls ngasi hongdokre Nasi kita magtadi pagdamatang sila loijere miyeng tabi di basimbo ang kanan kramjari.